फाउगे मरोइबा पाउसिंग पिजरी NPF Manipur State Union na NBRN luchingba sarkar asida morally sawgatba karigumba nungaitaba leiraklagadi NPF ki president na lawba warep na aroiba oigani haiba warep lawkhre NPF ki headquarter da pangthokiba party asigi awangba thaki mifam na lawkiba warep adubu Manipur ki chief minister NBRN na taramna okre Amadi Board of Secondary Education Manipur na lawba chahi asigi metric parikha gi fal lawthokre chada humfutara mari 10 taruk mapan pass tawkre Pitambara English School kwa kaithel gi mahairoi bhumika samurai lakpam na hanba position takre Kurumzari Times of Manipur gi Manipuri paming tabi ba mayam punamakpo ASHAPRIYA na taram nokchare ngasi gi maru iba pausing sandok na pizari NPF Manipur State Unit na NBRN na luchingba sarkar asida morally sawgatpa haina yana khibaga loinana BJP amadi NPF anigi marakta lainariba mari asina nungaitaba leiraklagadi NPF ki president na lawba warep na aroibo oigani haiba warep lawkhre ngasi Kohima da laiba NPF ki headquarter da pangthokiba Central Committee gi mefam aduda NPF Manipur State Unit ki president su oiriba MLA Awangbo Newmai Minister Losi Dikho MLA K Lesio amadi MLA Khashim Bashum Sarugyakhe NPF के प्रेसिडेंट डॉक्टर सुरहोजेली लिजत्सु NPF लेजिस्लेटिव विंग की लीडर TR जेलियांग वर्किंग प्रेसिडेंट अपोंग पोंगेनर अमदे पार्टी की ख्वाइदगी वांगबा थौपुब सिंह सरुयाखे अयो पोंग तरा माथोइदगी हौनरबा सेम सारंबा मिफम अदु पार्टी की लुचिंगबा सिंह थेंगना लाकदबा लेबना पोंग अमा चोंथरगा पोंग तरा निथोइदगी फंबा हौखे NPF हेडक्वार्टर ऑफिस ता पांगथोकिबा मिफम अदु नुंगथिलगी पोंग अहुम तारमदाइदा लोइसिनखे पांगथोकिबा मिफम अदुगी मतंगदा प्रेसिडेंट डॉक्टर सुरहोजेली लेजिसुना पाउमी सिंह दा फोंगदोकिबदा मणिपुरदा NBRN लुचिंगबा BJP गवर्नमेंट असिदा BJP अमदी NPF की मरक्ता लेनरिबा मरी असिगी मतंगदा कुपना खनरे NPF ता BJP ने यंगसिलेबा मीडियंग असिसु NPF ना ममुत ताना यंगसिले भारत के ओइना पांगथोकलिबा लोकसभा की मिखल असिगी अरोइबा फेसु हयेंग पांगथोकदौबा लैबा अमदी तांग कुलहुमदोइदा मसिंग थीगदबा असिगी मतंगदसु खनबगा लोइनना इलेक्शन लोइद्रि फावबदी मखाताना BJP दा मोरली सपोर्ट तौबा हाइना वारेप लौरे अदुबो वारेप असि कयाम कुइना चटकदगे हाइबदी ngamde करिगुंबा फिबम ना यादबा तारगदी सवगतबगी अरोइबा वारेप प्रेसिडेंट ना लेपनबा मिफम अदुदा वारेप लौगनी हाइखे Today, tomorrow will be the last phase of election. Hardly we have only 4-5 days for counting. But just to withdraw immediately today, tomorrow, it appears childish. But in any case, we have agreed in principle to withdraw support to Biren Singh's government in Manipur. So that decision stands. And we want to see only after the election process is completed. मिफम अदुगी मतंगदा NPF Manipur State Unit के प्रेसिडेंट MLA Awangbo Newmai ना हाइकिबदा पार्टी असिना मखाताना BJP सौगतकद्रा नत्रगा सौगतलोइद्रा हाइबगी मतंगदा सेंट्रल कमिटी की मिफमना कुपना खनरे हौजिक ओइरिबा लैबाक असिगी फिबम असिदा येंगलगा MP इलेक्शन की थबक लोइद्रि फावबदी मोरली सौगतपा हाइना लौरिबा वारेप असि इनगनी अदुबो कयाम कुइना चमिनगदगे हाइबदुदी हाइबंgamde ngasi लौरिबा वारेप असि पार्टी असिना मियामगा पुन्ना चमिनरी हाइबदुगी लौबनी BJP ना पार्टी असिदा येंगलिबा मिटियंग मुन्ना खंगे फम पांबगी सुनते पार्टी ना हेनबा पांबगी सुनते BJP ना ngasi फावबदा NPF दा करमना येंगबगे हाइबसी खंगलबा वाफमनी हाइखे हौजिकटी अखोय गवर्नमेंट की थोखिरोय असुम एज इट इज लाइगनी मखाताना अखोय प्रेसिडेंट ना अचाबो मतमदा प्रेसिडेंट के लेवल दा करी डिसीजन लौरकपरा BJP का अमु मखोय वरी तौनबा ओइरबसु करी तौरबा ओइरबसु अदु पार्टी प्रेसिडेंट ना अरोइबा डिसीजन लौरने मरम याम लेरमे होय लोकल की ओइजबा पेनदबा लेरबसु तो कोकनाबी याबदु कुम यामसु लेरि अदुबो मखोयना वसखिबा हाइतारे अदु हंजिन हंजिन अदु फेल ओइरपा अदु एरदी से रिपीटेडली फेल ओइर लेरबदि असिदि मखाताना खोइना सर्विस पीबा हैबसे मसक खंगबीदबा दुगुंबा लेबग लोइना पब्लिक पुसु बिट्रे तोबोइना लाकदौरी अदुना सिगुंबसिदि अखोय सुरुक लौमिन मलबदो अदो अखोयदि अदुगी अखोयगी प्रिंसिपल नते हैबनी
NPF Manipur State Union na lairiba BJP ki sakar asida makata na sogotpa amasung sogotabagi wafam asi NPF headquarter ki president na lepa ko ware baduna ingani haibagi wafam asini masina takpadi lairiba sakar asida matam kharagi oinadi akoigi NPF Manipur State Union na BJP na lusungba sakar asida makata na in morally support tawgani haibagi wafam asi ngasigi mifam asina lebdakhe camera person ibungo snagaloina paudam jariba Navkumar Khagokpam Times of Manipur NPF headquarter Kohima Nakalamoromda ngasi Kohima da laiba NPF ki headquarter da pangthokiba party asigi awangba thaki mifamna laukiba warep adubu Manipur ki chief minister N Birena taramna okre Hauzik Delhi da lairiba chief minister N Birenga Tom TV ga khanana wari sanaba amada chahi ani makhai laingak sashan paimina duna laiba ki oiba thodang kaya lauminariba NPF da BJP na thamkiba thajaba du khudong chadaba khara laibana thabak ta onthokpa ngamkhidre Hauzik center ki luchingba singa tanaduna lok sabha ge election hek loibaga thabak ta onthoknaba honagani haina phongdorakhi अखोई बीजेपी ने सोई दंगा कने अनएवॉइडेबल सर्कमस्टेंसेस खरना होगी बसई अनि सिदा पे मधु पांथोकपदा अरु बखरा होगी अदुना एनपीएम नसु इलेक्शन लोइबा लोकसभा की इलेक्शन लोइबा रही दो बीजेपी ने थागली अदुना अखोई अमतो ओइना तोरकाना मधु अखोई यानागी वाफम दु बीजेपी की सेंट्रल लीडर्स इन तानरगा इलेक्शन हैक लोइबा फुलफिल तौना बतौगनी अदुना मधु की जमकते अखोई वानिंगाय लेते अखोई वार्ड अखोई हाइवे वार्ड तो किप तौगनी अदुना केनोना सु सुमाइना एमपीएम न सुमोगी डिसीजन द इलेक्शन लोइबा फावा हना हारिपि द पुदु मधु की सांस दु अखोई गेना सेंडिंग दु nga पुन जमको थागल Board of Secondary Education Manipurna lauba chahi asigi metric parikha gi fal ngasi nungthil pung 3 taba matamda lauthokre Board ki makhada laiba mahailoi sang chamaga kuntra mapan gi apunba mahiroi lising tar kuntra tare chamaga kuntra nipan na parikha thakiba du gi manungda chada humfutara mari dasmit taruk mapan pass tawkhi chahi asigi oina first division da mahiroi lising tara mari chamri ga kulhumdoi second division da lising tara nithoi Chatret ka nifu nipan amadi third division da chamanga ga humfutara mathoi pass tawduna apunba mahiroi lising kuntare chatret ka nifuna parikha adu da mai pakhi mai pakraba mahiroi sing adu gi manungda lenga ki school gi mahiroi masingna lising mari chatruka mari futaruk aided school gi mahiroi na lising amaga kuntra mapan aduga private school gi mahiroi na lising kunithoi tara mangani district singi manungdana Thobal Kakchin na punna mahiroi lising taruk chatret ka nifu parikha thapagi manungda lising mangaga chamanga kuntra humdoi pass tawduna khwaidagi mahiroi masing yamna pass tawba district oikhe aduga Tamenglong none na apunba mahiroi lising amaga chatruk mapan parikha thabagi manungda mahiroi lising amaga humfutara mapan pass tawduna khwaidagi yamdana parikha pass tawkiba district oikhe ngasi parikha gi fal lauthokkiba aduda Pitambara English School kwa kaithel gi mahiroi bhumika samurai lakpamna apunba mark chatruki manungda chamanga ga humfutara ni thoi phangduna loinana subject tarukta letter phangduna ahanba position lawkhre Bright Career Academy thiam laisangkhoi gi mahiroi Sophia Asem amadi Tiny Tots Unique School ge mahiroi Arvin Maibam anina mark chamanga ga humfutare phangduna punani suba position taminakre St. Thomas School Kontha Haluki Mahiroi Moirangthem Julendia Devina Punba mark chamanga ga humfutaruk phangduna ahum suba position takhe Brilliant Public School Samuraugi Mahiroi Minerva Hoiremna apunba mark chamanga ga humfumanga phangduna mari suba position takhe aduga St. Joseph School Sangai Puraugi Mahiroi Daniel Sagol Semna mark chamanga ga humfumari phangduna manga suba position takhe 1973 dagi horaga hujbo thara exam ba quite the highest pass percentage see 100 74.69 first Bhumika Samurai Lakpam daughter of S.H. Tomar Sharma of Kawa Noran Lekai Kanchipur Pitambara English School Kwakechal ko adagi second taba ani yawe Sophia Asem daughter of A. Gopal Singh of Mayang Infal Shabum Company Mayai Lekai Brighter Career Academy Tiam Lesangko second tabagi ani sudariba Arvin Maibam son of Shanjit Maibam of Laifam Kuno Mayai Lekai Infal East Tiny Tots Unique School Infal
Number 3, third position, Moirangthem Julendia Devi, daughter of Moirangthem Surjit Singh of Hainga Awang Leka, like Punkunoka Hainga, Honorable Chief Minister Gani St. Thomas School, Kontha Ahlu. First position Takrabi Bhumika Samurai Lakpam Kawa Naurem Lekai Dalaiba Samurai Lakpam Tomba Sharma Amade Santi Devi Anigi Machanupini Mahak Pitambara English School Kwakaitel Dalaiba Pitambara English School Gi Mahiroine Mahak na Funkiba Mark Chamangaga Humfutarani Thoi Aduga percentage na 95.3 chatke Manipuri Maitai Mayek English Manipuri Science Social Science Amadi Higher Mathematics da letter chatpangam kibani Tom TV ga unabada Bhumika na hai Mahak class 11 class 12 extra S school da tamgani loinana scientist ama oiba pami nursery digi class 8 fawba standard Robert ta tamlakhi aduga 8 gi 10 fawbana Pitambara school da tamlakhi bani Class 8 9 both the tuition je kaya subject wise namak suna tattabani na like power se adana khara hena pa aduga 10 da di tuition ayamba la chapani na khara wai aduga adum khara session khara hoba gi matung da di dum asuna dum nongma da pung ahum mari bu ke average sang ali dum pare Bhumika gi apokpa Tomba Sharma na machana first tarakpada nungaiba poi adugu ban blockade toibana maram oiraga lairik laishu tambada apan bakaya thokpasidi nungaiti haike Sanapina Hamlet is no Hasta Pagai, the Akoja Smiling to you over so we see a hand. I think the name in the low of me. You see, I'm no idea thing to when I had him searching a point one of another will be my my told them to idea to man to my panning to a point of power, to my power. This have him the color you want to take none of the part of the Amadu Panning, she had a party guy, but no own the credit to the corner. A session did not have science to the science to Bali. Mine at times here do sign Panning there but the school Patabat school you that's in the Samani or high school I might do some school you down at the Yamba. I took a high hotel. I do school the class Sunday situation you should be my how my am like a ballet in the ladies now. Tuition the Kale and alone. Do tuition to with the Kale tuition the Kodamanga with Yamle. They know that for Hamangi, Matamanga, Madum Chenere, the Satang of the woman employee Bukala hang people like doing your room with them. I do not become fitness lapa. I did not tell Mina, a chasing with Mutanga Horamina. You can't use the Satan leave my time to be water. I do not I sit down Panavana could use in a human teacher. As very Bamu Rubina, which I think Yaura, Sina Matil Michael, Romugasina, Madrid, to Tana Pangana, Romina, because I do not Maggie school. Ani Shuba position Takiba Arvin Maibam Imphal East ki Manung Chanba Laifam Kuno Mayai Lekaidegi Maibam Sanjit Amadi Maibam Ombi Romita gi Machanupane Mahak Tanito Unique School gi Mahiroine Apun Bamak Chatru ki Manungda Chamangaga Humfutaret Fangbang Amki Loinana Manipuri English Science Social Science Amadi Higher Mathematics da letter mark fangke Arvin na Fongdorakpada Mahak Nongmada Pung Ahum gi Changda Lairik Pai Loinana subject Ahum tuition chatke Nursery digi class 10 fawba Tainito school da tamlakhi class 11 amasung 12 private school da adumak tamgani private school da tambana facility mayam ama fangi haiki loinana tungi punsida civil service exam thaduna IAS ama oiba pami haina fungdoki akhina haningali dum coaching taw yai daka wadi class 10 bodi yamna lei ni khan khar wadi lei civil service pekha thani lai khar sang naina Pabiba Ima Ojana Haibadum Iladi Yani. Amaromda Arbin Gimapa Sanjitna Fongdorakpada Arbin Pikling Idegi Hona Larik like Suda Hainaba Taudana Puning Changna Dumaklake Tushatam Hanbasi Yamna Fai Adubo Fashion Amo Ina Chatarapa Sidi Laibak Tibani Haike Sana Ringler Pipe say Yamtina Haro Howie
ado hanadagi so hauna ina first to third program dadi compulsory tagadra na is expect to ado I di even one expect to ne ado marks mana kitang mana khalu ba kitang down way na mana high ado anyway second shadom satisfy wale no Arvin gi mama Romitana machanupana ani suba position tarakpa si yamna nungai pikli mungai dagi lairikta kanna honarakpana mayam gasu punnaba honabada angamba thakta honakhe mahaki aningba pambada mama amo oina angamba thakta honagani haikhe aigi oina di medical je pambane ado mana UPSC gi exam thaninga habasta ai monda full support pi ge nai khanjare kasu thoidokpa yam madi pingai de hongna madi yam chang nai nai like papa khotpa khoina thoidokna hainarubagi imai sa adum laiminabase monda thoidokna hainarubagi darkar ta de mama IC pung dei sibok pa da ya de habagi magi limit ta full concentration pi da na ma like sit pare aina thoidokna ingonda mana wahan ba khotpa kaimta phawan gi de adum maina dum aduga exam ya da zum thoidokna hena kaisu pa de ado dum chang nai na pa ba se ma adum pi ngai dagi magi from nursery dei huji phokse ma dum chang nai na like pa ba se magi adum Atopa ani suba position takibi Sophia Asem Imphal West District ke manung chanba Mayang Imphal Chabung Company mayai lekai degi Asem Gopal amadi Asem Ongbi Sobita ani gi machanupini mahak apunba subject taruk letter chatpagaloinana mark chatru ki manungda chamanga ga humfutaret fangduna ani suba position takibani piklingai degi hauna thiam laisang khongda leiba Bright Career Academy da nursery degi class 10 fawba tamlakhe Tungi lemhoriba punsida civil servant oinabagidama class 11 amadi 12 ta science subject lawgani mahak nongmada pung ahum dagi mari fawba chang naina larik pakhe mahairoi singna hotnaba kanba amadi masana masabu thajaba thamba mathau tai haina phongdokhe ai di second jibo no ai di high on malen khale emal da 92 maths ta 100 science ta 93 social science ta 93 harmess ta 98 english ta 91 adoga the 10 percentage na 94.5 ado class 3-4 karakpat adai wai da di pekhamya da ne hena pasan wije sitawe ado adum aina adui mathang lang khalak pa gai di adum chang nai na adum pa we adum to 3 to 4 hours satani schooling de adum nursery de 10 baw je ai Bright Career Academy da tame mi makha pole dum mana hona ba bukala dum ma gi breni bo oiraga de dum tuition chatraga ju yaeba ado adum chatpa gi kana ba jo dum lai hai nang da bani na school da di hai de syllabus nang da ba gi problem jo dum lai balina adum tuition chapa ju kana ba lai na khale na maruina ai bo hek pe pi ngai da gi dum sembi ra kwa ai gi mama ai kaka aduga ai school go jajing ade ai boy takpi riba tuition taw riba oja khudima ade ai ma baba ade guardian sing ade alamdam bu kon be sor tha ma on the critic ne chatra ma ta de sum kai tan ning hana ba je sung taw da ba le ai je no mai manung da dum no mai ngasi nomai manungda ai ahenba kari gyan loksing tal horage habaje khandaba adagi ngasi noma sima soigre haita do maduna ninghanna da ba hena thongna haphanba adumaina honane Lairik hek tamlakpa hawbadagi hauna mamagi mapam oiriba yumnam huidrom da leiba mama huidrom Nandakumar gi manakta leirakhe Sophia bu matam chupada yengsiliba huidrom Nandakumarna Sofiana piklingai matamdagi hauna lairik ta thawai yauna horakhe haina batawdana chang naina lairik pai hona bakanli haikhe ai isada jamna amon da jam nungai ba amon nungai mon da nai kapning bam so wakandane magi isa ni haiduna jene isa da di imung da di leitam mai mam to manak ta lei ka ne khangobdan samana thoiba thodokse thokba jai angak pom so ang ai wakanda kapning ba wakanum pole and magi target se mine jo ba ngamba je mai mam ton gi dai ta jam chawre ti akhoina mai adum mon da adum lei gamni na ko adudi khoi matam du ngam na ba kha ti akhoina mateng to ga adum mai tuition to ba ko pe si to ya na ta na ra kana
mateng pangba dei guide tipra mai mam to no guide oi kara kalai ba ngang sing je magi lai su pa ba matam je pungching matam chana matam je aduga matam sideni sibo pa kholona matam je pero naina pa laga aduga sa ba thak je matam na magi skun chatpa matam de halapai matam je si pung kaya da halai kholai check up je mama pa oi ba jingna jam check up toina ta buitar Hauzik Forest Guard oina Manipur lenga ki Forest Department da thabak tawriba A Gopal na ichanupi na ani suba position tarakpada nungai ba poi mahak lenga ki sinmi ama oibana yumda yama matamda leiba fangdabana machanupi bu yengsinba ngamkide maduna maram oiraga Sofia du mahaki mamagi manakta thamduna mahima sing tamhalakibani mahak namai pakpagi hona zaman pumba mahaki mamada piningi haiki angang haji pochen yauriba angang ji oina senabagi thabakti adam mamagi daita oigare da yumda lehauriba angang singjigi dadi adam aina moigi adam yahoba nganna hawana na bwana ba yauraga breakfast pijana bwana ba dai lai su pana ba skun janna ba routine magi timing jigi semaga adam honar haitar angang jingji loina ba matamda koina nungsi na su loina gadawani adubu moi mamangda nungsi haiba posidi uthok na thamoida nungsi raga mapan thongda akiba amadi bahon gadawa iman kari hairakani koina matam chan hanjandragadi lairik padragadi kari hairakani habagi akiba masu thamgadawani aduga thamoi nungda nungsiraga hayeng matam amada moin apaba misa ama oirakanda koina thamoi nungda nungsiraga noina noibu koina tating tawoina nungsidabagi nate koina ngangi basa ibado apaba mi ama oina nabagi namak ngangki bani haiba pose si matam janing ahum suba position takibi Moirangthem Juliandia hangang awang lekai da laiba Moirangthem Surjit amasung Moirangthem Ongbi Premlata gi machanupine mahak kontha ahalupta laiba St Thomas School gi mahiroine class 1 dagi 7 fawba Standard Robert School Kanchipur da tamlakhe aduga 8 dagi 10 fawbana St Thomas da tamlakhibane mahak na apunba mark chatruki manungda chamanga ga humfutaruk fangduna ahum suba takibane Tom TV ga unabada Juliandia na hai mahak class 12th ta science logani loinana medical line da changba pame mahak na makha tana fongdorakpada nongmada pung ahumgi changda lairik pai lairik tambada school afaba nataba fataba haiba thoina leite mahiro yaduge masa gi makha poli loinana hotnaba mathautai mahak su class 12 amasung private school da tamgani maramdi government school da tambadi issue kayana maram oiraga akaiba pi haike tonggi punsida medical line da chatpa pami haike exam do nungai bina top 10 gi manunda chala kani nei thajai do top 3 gi manunda di chale ai medical line da changni the heroes involved to was education sing da kaigumba makhorna aphabaram da pro ngam ga da waraga di ka han education arga justice mob justice kuma taw da bida yan dan tawba adum teno tawba su aphabaram da pro pa adubu ka han yaraga di lai pa barum da school gi class tawbaram da thingwa khela kani ana khal Juliandia ge apokpa mapa Surjitna laikhidraba mahaki mapa aduga Juliandia ge mapuna medical line da changba pamnumke mapu ge apamba adu fangnana ba angamba thakta machagi daba khonagani haike ado aina oiba ngamgidaba pot ama ai janupi jide kaiguma songwat kano tobu ngamagadi haiba wakhalonda ai sun ai wakhanda sagataba haitare sagala lakpado ngasi somewhat kaigum khara mong phawng na bagi hoibiya gi kaino khak system khol la dai adugi mate ai wakhanje chokthok jaba nuai jo hogi Mari suba position takrabi Brilliant Public School Samurau gi mahairoi Mineraba Samurau awang lekai da leiba Hais Mega Chandra amadi Dhanapati gi machanupini mahaksu civil service exam thaduna IAS ama oiba pamle makhatana class 11 amasung 12 chapchana kadai da tamgani haibadudi chapchana leptri haike credit ti ima baba adaga ai jil inau ibung ipa adaga inamasing aduga ai pu pingai dagi hojibawa dum takpi reiba ojasing school gi ojasing tuition ojasing loina mak pijaninge adugo ai relatives me amji sidoi pijaninge haita ai friends colleagues loi pijaninge tuition je khara dum chatpanina ai dum isha ju potha da be yada banina
ꯑꯗꯨꯝ ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯄꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯤꯉꯩꯗꯁꯨ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯁꯦ ꯑꯍꯥꯟꯕ ꯐꯥꯔꯁ ꯕꯦꯁꯁꯦ ꯐꯥꯎꯟꯗꯦꯁꯟꯁꯤꯗ ꯂꯣꯏ ꯂꯣꯏꯁꯟꯅꯕꯗꯤ ꯍꯣꯠꯅꯕꯅꯤꯅ ꯑꯗꯨ ꯂꯣꯏꯁꯟꯈ꯭ꯔꯒ ꯑꯗꯨ ꯃꯇꯨꯡꯗꯩꯕꯨꯗꯤ ꯑꯗꯨꯝ ꯐꯨꯜ ꯂꯦꯚꯔꯁꯨ ꯑꯗꯨꯝ ꯄꯤꯖꯔꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯐꯥꯎꯟꯗꯦꯁꯟ ꯇꯧꯔꯤꯉꯩꯗꯗꯤ ꯀꯌꯥ ꯄꯥꯕꯗꯤ ꯀꯌꯥ ꯁꯪꯈꯤꯗꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇꯨꯏꯁꯟꯁꯦ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯌꯦꯅ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯐꯪꯉꯝꯗꯕ ꯀꯌꯥꯗꯣ ꯑꯣꯖꯥ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯔꯀꯥꯟda ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯅꯣꯂꯦꯖ ꯑꯃꯨꯛ ꯄꯤꯔꯛꯑꯦ ꯑꯗꯒꯤꯗꯤ ꯀꯝꯄꯤꯇꯤꯁꯟꯒꯤ ꯋꯥꯈꯜꯁꯨ ꯑꯃꯨꯛ ꯍꯦꯟꯒꯠꯍꯜꯂꯦ ꯁ꯭ꯀꯨꯜꯗ ꯈꯤꯇꯪ ꯁꯥꯇ꯭ꯔ ꯈꯔ ꯄꯨꯜꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯨꯏꯁꯟ ꯃꯐꯝꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯑꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯝꯄꯤꯇꯤꯇꯤভ ꯃꯨꯠ ꯑꯃꯗ ꯂꯥꯛꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯠꯄꯨ ꯍꯣꯠꯅꯔꯒꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯏꯁꯥꯗ ꯀꯩꯅꯣ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯝꯗꯕꯗꯣ ꯑꯗꯩ ꯀꯟꯅ ꯁꯨꯝ ꯍꯣꯠꯅꯔꯛꯄꯁꯤꯗ ꯁꯨꯝ ꯀꯩꯅꯣꯗꯒ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯊꯥꯕꯗꯒ ꯌꯥꯎꯔꯛꯄꯁꯦ ꯁꯤꯗ ꯍꯣꯠꯅꯕꯗꯒꯤ ꯌꯥꯎꯔꯛꯏꯅꯦꯁꯦ ꯈꯜꯂꯛꯄꯗꯒꯤꯅꯦ ꯑꯩ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯕꯁꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅꯦ ꯑꯗꯨꯅ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯖꯅꯤꯡꯉꯦ ꯃꯁꯤ ꯄꯦꯔꯦꯟꯁꯤꯡꯒꯤ ꯔꯣꯜ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯍꯣꯏ ꯁꯦꯝꯒꯠꯂꯛꯄꯕꯨꯗꯤ ꯍꯥꯟꯅ ꯍꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯇꯣꯞꯄ ꯃꯊꯛ ꯊꯣꯡꯕ ꯃꯈꯥ ꯊꯥꯕ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯁꯨꯝꯕꯁꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯊꯧꯗꯥꯡꯒꯤ ꯃꯃꯥꯅ ꯂꯧꯏ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯆꯥꯎꯈꯠꯂꯛꯑꯒꯗꯤ ꯃꯣꯏꯁꯤ ꯈꯤꯇꯪ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤ ꯁꯦꯟꯅꯕꯤꯕ ꯑꯃ ꯒꯥꯔꯖꯤꯌꯟ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅ ꯁꯤꯗ ꯁꯦꯟꯅꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯁꯦꯟꯅꯗ꯭ꯔꯒꯗꯤ ꯃꯈꯣꯏꯗ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕ ꯂꯥꯛꯏꯕꯁꯤ ꯉꯁꯥꯏꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗꯨꯗ ꯁꯦꯟꯅꯍꯧꯔꯒꯗꯤ ꯍꯌꯦꯡ ꯍꯥꯏꯗꯤ 10, 11, 12 ꯂꯣꯏꯔꯒꯗꯤ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯒꯅꯦꯅ ꯑꯩ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯐꯥꯎꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯆꯥꯁꯤꯡꯁꯦ ꯃꯇꯝꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯨꯗꯤ ꯌꯦꯡꯁꯜꯂꯦꯕꯀꯣ ꯃꯥ ꯀꯔꯤ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯃꯥꯒꯤ ꯄꯥꯕ ꯃꯇꯝꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯤꯃ ꯇꯧ ꯏꯕꯦꯝꯃ ꯑꯗꯒꯤ ꯅꯪ ꯆꯥꯕ ꯃꯇꯝꯗ ꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯩ ꯅꯪ ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯅꯪ ꯋꯥꯕ꯭ꯔꯥ ꯋꯥꯔꯒꯗꯤ ꯁꯤ ꯆꯥꯁꯤ ꯑꯗꯒꯤꯗꯤ ꯅꯪ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯤꯟꯗꯣꯛꯄ ꯂꯩꯗꯅꯀꯣ ꯑꯗꯩ ꯅꯪ ꯃꯥꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯍꯟꯅꯕꯁꯨ ꯃꯥꯒꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯦꯕꯀꯣ ꯑꯗ ꯃꯉꯣꯟꯗ ꯑꯩꯅ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯄꯤꯗꯅ ꯅꯪ ꯇꯨꯏꯁꯟ ꯆꯠꯂꯒ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯩ ꯁꯤꯁꯤꯃꯗꯤ ꯅꯪ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯤ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯦꯀꯣ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔ ꯃꯄꯥꯗ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯉꯥꯛꯅ ꯂꯝꯕꯤ ꯁꯦꯝꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯈꯣꯏꯁꯥꯎꯅꯔꯕ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯒꯤ ꯄꯣꯐꯝ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯈꯔ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯨꯔꯦ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯉꯛꯇꯅ ꯂꯩꯔꯛꯄ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯁꯣꯔꯣꯛꯇ ꯀꯣꯏꯂꯥꯁ ꯊꯥꯕ ꯑꯁꯤꯗ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯗꯨꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯂꯝꯃꯦꯜ ꯊꯤꯡꯕ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯎꯪꯈꯠꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯌꯦꯠꯅꯕ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯂꯩꯒꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯏꯁꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗꯒꯤ ꯍꯜꯂꯛꯄꯗ ꯃꯣꯏ ꯃꯌꯥꯝ ꯊꯤꯡꯉꯒ ꯂꯩꯔꯝꯃꯦ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯃꯌꯥꯝ ꯈꯠꯅꯗꯅ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯆꯪꯁꯜꯂꯛꯄ ꯃꯇꯝꯗ ꯃꯇꯝꯁꯤ ꯁꯥꯡꯉꯦ ꯑꯗꯨꯒ ꯎꯐꯨꯟꯁꯤꯅ ꯑꯩꯈꯣꯏ ꯄꯣꯠ ꯌꯣꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯅꯥ ꯄꯛꯑꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯗ ꯊꯧꯋꯥ ꯁꯥꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯉꯁꯤ ꯎꯐꯨꯟ ꯍꯧꯔꯦ ꯀꯣꯏꯂꯥ ꯊꯥꯔꯝꯃꯒ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯅꯝꯕꯣꯟ ꯑꯃꯗꯤ ꯃꯐꯝ ꯑꯇꯩꯗ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯥꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗ ꯉꯁꯤ ꯈꯛꯇꯪꯗ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯗ ꯊꯥꯅꯦꯅ ꯇꯧꯔꯛꯄꯗ ꯁꯨꯛ ꯋꯥꯡꯅ ꯑꯇꯣꯞꯄꯗ ꯃꯤꯅꯤꯁꯇꯔ ꯂꯩꯕ MLA ꯂꯩꯕ ꯃꯐꯝꯗ ꯊꯥꯔꯦꯔꯒ ꯀꯣꯏꯂꯥꯗꯨ ꯇꯣꯠꯄꯣꯏ ꯇꯣꯠꯇꯕꯣꯏ ꯄꯣꯔꯛꯑꯒ ꯂꯥꯃꯨꯛ ꯄꯥꯒꯩ ꯑꯍꯤꯡ ꯑꯃꯗ ꯃꯇꯦꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕꯗꯒꯤ ꯄ꯭ꯔꯖꯥꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯗꯨꯗ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯎꯐꯨꯟꯒꯤ ꯏꯁꯤꯡꯁꯨ ꯆꯥꯏꯔꯗ꯭ꯔꯦ ꯑꯃꯁꯨ ꯇꯧꯔꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯧꯕ ꯑꯣꯏꯔꯝꯃꯦ ꯂꯩꯕꯥꯛ ꯂꯩꯉꯥꯛꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯠꯌꯦꯡꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯦ ꯍꯥꯏꯕꯨ ꯃꯤꯅꯤꯁꯇꯔ ꯂꯩꯕ MLA ꯂꯩꯕ ꯃꯐꯝꯗꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯍꯦꯛ ꯇꯧꯕ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯃꯐꯝꯗꯅ ꯕꯖꯥꯔ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯑꯄꯤꯛꯄ ꯑꯣꯏꯒꯦꯔꯥ ꯅꯣꯏꯗꯤ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯕꯅꯤ ꯍꯥꯏꯗꯅ ꯁꯨꯛꯁꯤꯡ ꯈꯛꯇꯪ ꯄꯥꯅ ꯊꯥꯕ ꯊꯤꯀꯥꯗꯥꯔꯗꯣ ꯄꯣꯔꯛꯎ ꯋꯥ ꯉꯥꯡꯅꯁꯦꯅ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕꯅꯤ ꯄꯣꯔꯛꯇꯅ ꯃꯥꯅ ꯉꯥꯡꯅꯗ꯭ꯔꯤꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯕꯟ ꯇꯧꯕꯁꯤꯗ ꯊꯅꯥꯅ ꯂꯥꯛꯑꯀꯥꯟꯗ ꯅꯣꯏꯅ ꯕꯟ ꯇꯧꯔꯤꯕꯁꯦ ꯃꯔꯝ ꯆꯥꯗꯦ ꯈꯨꯗꯛꯇ ꯕꯟ ꯇꯧꯕ ꯌꯥꯗꯦ ꯈꯨꯗꯛꯇ
ban tauba yadragadi upun jari ba mayam de moina hanga kaidau leigena hairubagi damakta police nupi DSP asina khudang pairaga ai bu sora sora jingmani madai du da ipangan cholaba ainya magumba na hawe magadi aina mabunga si phubu da salak sani den da janga ju kai choki bidi achum mag अखोई बिशेंपुर बाजार लेरिबा इमा इबेल सिंगना मोइना फोंदोरपगी मतुंग इनदी अखोई मफम मफमदा हाइबदी वीआईपी मिनिस्टर सिंग लेब मफमदरी कोयलाजे क्वालिटी मेंटेन तौरगा थाबा अमदी मफम खरादना क्वालिटी मेंटेन तौदना थाबा असिना मरम ओइरगा अखोई लंबी सोरोकसे अदुकी मतिक नुंगाय हंदबा अमदी मरुओइना बिशेंपुर बाजार असिदा नाग येता फमलिबा अखोई कैथेल फंबी सिंग इमा इबेल सिंगना उफुन हौबा अमदी उफुल असिना मरम ओइरगा कैथेल योनबा अदि पोसा योनबदा अदुकी मतिक खुदोंग सादो मायोक नै हिरम मसिगी मतंगदा मरि लेनाबा ऑथोरिटी अमरी लेंगाकना अमदी हाइरिबा कोयला थाबा सिदा चेनरिबा अखोइगी ठिकादार असिबु पुथोकपिदुना मयांगी ममांगदा लंगा लंजिन पुथोकपिगदबनी अमदी अथुबा मतमदा लेंगाकना मिजेंग चंगदुना यामना थुना सोल्यूशन अमा पुथोकपियो हाइना इमा इबेल सिंगी माइकैदगी फोंदोरकले कैमरा पर्सन ओजित कलोनेना पौडम जरिबा वीडियो जर्नलिस्ट बिशोरजित टाइम्स ऑफ मणिपुर बिशेंपुर बाजार अथेंगबदा खोंजंग चंगसिलिबा सिंगा यानाबो पुरकपदगी लंबी थिंगबगी खोंजंग अदु हंदोखिबगा लोइनना लंबी सेमजिनबा हौख्रे पाउगी मरक्था नाते मेब्रिंग अमतंग लौजरी Nauka Hearing Aid Center Kumja lising ama chawpat marifom doi dagi hona chai kunthra manga hena Northeast India ahan hearing aid clinic mo ine lereklaba Nauka gi Infal Center ma hangjare TV amadi phone gi konjel loinana nil khongum fam na tabang am dagi awaba mayok na dibna al koding mag wabi rogano Nauka Hearing Aid Clinic ngasi makleng sin direktuna completely invisible water resistant amadi rechargeable oidaba digital hearing aid hapiu tabang am gi pangal wana badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phawai Sangmam Lekai near Community Hall mobile number na 6000954159 Break matungda mayam utaram nokchare makhataba pau pizare ngasi ayu pung nipalom taba matamda Imphal West District Police ki additional SP operation AZ Sarmana Luchingba Kangbuna Imphal gi Hindu Hotel Kasturi Thong Nagamapal Boragali Punsi Kaithel Jalan Crossing Sani Mandir Amadi Khuyathong Crossing gi akoiba mafam singda Paksan operation chathakre chathaki operation aduda miyoi chamri ga nifu hundoi masak khangdokpagi thabak chathaki maduda masagi saktakche yaudaba miyoi 12 fagalaga City Police Station da khusinakre amoromda ngasi numidang su Imphal West District Police Commando gi kangbuna su Thangal Bazar da leiba Hotel Avenue Hotel Nirmala Lodge Polo Inn Hotel, GM Hotel, Hotel Ambassador, Thiba Humagi Tabak Chathaki, Maduda Nupa Nupi Kara Fagat Kre Haidi. Ngasi ayu pung 13 minute kulum taba matamda More Ward number 8 ta second hand gi Firol Amadi petrol thau yonba dukan ani khanghaudana mai na tumna chakre. Thaudok thokfam dagi fangba pauna ngasi mai adu electric source circuit tagi haubo oigani haina thajanari. Mai chakba aduda More da laiba fire brigade yumthangnana laiba Myanmar gi fire service yauna lanai gi ising puba water tanker amadi More police Assam rifles yauna manak nangna laiba miyoi kyana mai kanba aduda chauna mating pangna bagidamak thangnana laiba yum sing kanba ngamkhibani paw asina hai thau yonba dukan adudi ngasi thong hangkhide mai chakraba dukan adu Samuel Lumdin kauba amagi mingda laibani atopa miyoi singda bara sandokpani mai chakpa duda lupa kayagi lanthum amanga ta thokre hairi lamdam asigi ahanba biofertilizer unit ama oiriba Green Biotech Eco Solutions Private Limited amadi ICAR anigi marakta MOU ama ngasi sign taunakre Joint Director ICAR Region Center gi office ta pangthokiba MOU sign taunabadu da sarugyakiba Senior Scientist Dr. MR Sahu amadi Green Biotech Eco Solutions Private Limited ki Director Dr. Asam Sundarina wafam kaya phongdoki Some venture public partnership they come forward so they can take improvement for own also, employment generation also, and then these products to go for outside the Manipur also. They can know what are the resources available in the Manipur. Hopefully, they will do very well in the outside the state also. Nowadays, people are very much health conscious.
all they need like a organic product. To Manipur, Northeast nations by default is a organic. Here fertilizer will use like a very less. So in future we will try to develop more and more products. So we as a Manipur based company, we always try to give the solution for the farmers. So we thought that this will give the solution. So even that's why we keep our Green Biotech Eco Solutions Private Limited. So there will be a solution for every problem. This is the motto for our company. I really want to thank ICR because after developing all this modernized technology by the scientists, so that we can adopt the new technology for the betterment of our society. International Museum Day gi thorongba mari lenana ngasi Manipur Legislative Assembly na senduna state level painting competition ama ngasi All Assembly Building da leiba Manipur Legislative Assembly Museum and Archives ta pangthokre. Class 5 tagi 10 fawgi manung da leiba mahairoi singna sarugya khiba changdamnaba gi thoram adu Manipur Legislative Assembly gi speaker na hodokhi. Pupugi Susu Haina Mingthonba High Court of Manipur gi Senior Advocate Nokul Sana Rajkumar na iba lairik ama ngasi Manipur Press Club ta Manipur Human Rights Commission gi Acting Chairperson Khaidem Manina haunabi matung ina phongkhre. Thauram aduga mari leinana lairik adugi aiba Advocate Nokul Sana Rajkumar na wafam kaya su phongdokhe. Lamphir mayagi leiramba singchan bachat pagi peruk hek pagi yauni ta adigi nam sababana Waiting in Tommy Madame is walking about Yamna, Ruben, and Melody. He won't have a character of Yawi. Only the wise are. He won't have a sea. Hector Korea. Tarahumdoi Suba Mayak Chatpanumit Palan Thoram ngasi GM Hall Imphal da Milan gi thomi singna sinduna pangthokre. Thauramadu Sarugyakiba Milalgi in charge Luchingpurel Yanglem Biren Maitaina ngasi lisang sitna lamdamasida iramdamgi iek chatana ba honarakiba adu ngasi di lairik oina tamlaktuna naha singi pukningda maitai mek iba paba hairakpa si yamna nungaiba fawi tawbudabu lairik oina tamjarabasu hauzik fawba bharat ki paisada yaudri haiki si ase ko na tarawum duarak suba mayak sapa numitni adubu hari batia se council ga khoi ga manarga hari ba pochi khoi tie se pangthok pani hari batia pass ta uraba lai khraba khoi gi mahiroi singla do ngasi phawbada lengak na ngasi phawbada lengak ko ba roja ama phawba logi dana ngasi boda namsal laga thambiri hari ba singa se khoi na milal gi makai dagi yamna nungai taba khoi na khoi gi wakhalon de yamna ningam daba haibedo khoi na thambaga ngasi bokta leijari Thauramadu Sarugyakibi Maitai National Front ki Luchingpurel Chingsubam Wangambi Laimana ngasidi inkhalak liba naha singna Maitai Mayek iba paba mapung fana ngamle adubu lamdam asigi pukai oiragataba lairi kaya amadi ngasisu Bengali Mayekta adumak iduna lairi ngasi lamdam asida inkhalak liba naha sing Bengali iba paba ngamsilaktraba mikupni maram aduna hiram asigi matangda laingak amadi milalgi thaumi singnasu midieng changduna Bengali da iduna lairiba lairik sing asi Maitai Mayekta translate tawduna ponghangningi haibu wafam kaya su phongdokhe Milana Mitai Mayek chatle haina harau base ai yamna thagasai isamaksu yam nuaijai adumna makti oiraga pik iba angang singna Mitai Mayekta Bengali Mayek paba thoktraba larik kaya marum leiri haiba maru oiraba asigumba larik ase Milana Mitai Mayekta phongdok haningi government gi side ta su Mitai Mayekta larik singche handok haningi haina miyamda thamjani Lamdam asigi puwariga sagonaduna laklaba pakhangba chenghongbagi thoram ngasi lamdam asigi tongan ba mafam kayada lup kayana sinduna pangthoknakhre thoram asi lining amadi inat yokhatpa apunba malem layam kanglaipak na sinduna DM College ki indoor stadium ge mamangda laiba ipa wangamba amadi ima wangambi gi sanglenda pangthokre thoram adugi saruk ama oina Imphal gi akoiba mafam singda ibudau pakhangba mitam dolaida haplaga puba khongchat amasu chatke Thauramadu Sarugyakiba Akhangahi Kayana Thauramadugi Nungi Oiba Wafam Kaya Phongdokhe Salaren Sidabana Malem Leshe Maba Matungda Akoigi
machanupa anida haidi lainau sana mahiga lainau pakhangbaga ani sida koigi magi khubam maje sinana bhaidana mana thorang toraba matam sida pakhang mamagi yathang lauraga koigi mapagi phangkong haidi saran sidawi phangkong je koiraga mana simana ningthau khubam lokhiba adugumba ningthau khubam lokhibagi phaman tongba numit asibu akoina ningseng mai thoram masi lai haktaktagi oina adum chanadana sina ngasi phawda kaidana chatharagiba thoram amani asiguma thoram masida lainthaugi mamangda ibudau sigi mamangsida koina chengba chengbi haiduna simaina thongni jaraga asiguma chengba chengbi asina koina chak nung thongdana koina charaba matungda koigi taibong miobegi punsi nungsangba haiba tare adagi ana laina tina kokpa si kokpa ngamjana bidangta koina thongni bani taibong miyam de koina khangalibadi maramdi leba ama leragadi ningthau ma pangadabani ningthau ma pama matamda mamagi mapagi adugunaba yaifa mangol adu draka oi aduga machimana ani nungsinabagi sigi phais do ngasi manau ni pana ningthau oigraga mayamba sana mahina imung punamaki lai oiduna legiba asina may singna tae madudi machimana ani na phammunadana magi to mun to thodang to dun lebang miyam ngak pasina miyam gi shanti amadi miyam gi afaba porokpani haiba paujel ne ngasi akoina ngasi miyam da piriwa paujel de Apunba iraipa ki mahiroi Sinpanglok Ems ki taret suba mapo kumon numit ka mari lenana ngasi Jenims ki blood bank ta nomagi oiba mega blood donation kem ama pangthokre kem aduda mahiroi yangkhai henmana idan tawki thauram aduda sarugya khiba Ems ki president Rajesh Yumnamna layoi khraba ekhoi ipa ipu singda chelamba wakhal amadi thauna adu ngasi gi mirolda nahongna na makeup thokhanba ngamnabagi pandamda thauram asi pangthokpani haiba yauna wafam kaya fongdokhi ngamchata lairamba ipa ipu singi thaunana lamdam masibu maning makha tamna nga amba akhoi gi ipa ipu sing adudi suba nomba tandaba honaba tandaba amadi lanphamda yeknabaga mayong yaba mai leiduna senkidaba thawai thadokba kidaba mikha ponba hainadaba adugumlaba makoida senkiba i singado ngasi akhoi khunai gi miyamda aims na aikoi khudima mikap thoklasi adugumlaba yamna mating leina palamba paripuri sing adugi ido ngasi so aikoi da cheli aikoi mating leiba khunai ama oirasi mating leiba akoi gi hakchang da leiriba energetic oiba kaino sing se puthok tuna akoi ima leba asibu maning tamna lehenna bo honabada kathok chaba i ning asigi i si ngasi dagi chahi chamagi mamang dagi lisang sitna pangthoktuna laklaba paumai furupki pauki haina khangnaba kumhai chahi asigi oina numit nini chupna me 13 tagi 13 fawba senapati district ki purul akutpa khongnang da pangthokre kumhai asi pangthokpagi maru oiba pandamde kum amagi lawrok puthokpani khungi apikpa angang sing yauna pakhang laisabi sing amadi yum palaba singna harau tayamba fongdoktuna kumhai asida sarukya ke kumhai asida pakhang laisabi singna punsil lipul sembagi achoba tanja amasu lauri yumlon naba tongan ba paumai khul singdagi su masama u faba pakhang sing laktuna purul akutpa pangthokpa pauki kumhaida thawai hakchang yauna saruk yai amadi makhoina kumhai asigi maru oiba saruk ama oina pangthokpa mukna sanabagi thoramda saruk yaduna ahoy athoi hensu tanai festival di yam nongai habagi agdi amara yenge na makui khunda lapani jipau aina singwe plantation se yembase khuna topa to jo khoi nongai bodo makui corporation toraga mon se khunda yoraga sing to bajai yendaga yam nongai makui singwe corporation piraga me ma timbi bodo atoba khunda so singwe thaba to mi le adu so makui na matem bi baje singwe me ma lubu chalaga sumatim se makui unity life makui se yam nongai na hajaninga haininga se makui na se cultivation to base makui se simbadi makui mimiam se organic farming ni base to bagi lubuk to base in organic farming ni ba si ana makui na cultivation to base makui se lubuk se fertile way adu lam chu yam phajai adu lubuk so size yam chaw ubise adu ga makui se padi se makui se to base perennial water isina dum leba adu yembase makui phajai na haninga itu aku pakai itu komeng gaji ko, usah ga pakai ga, hang ni apa macam kang ba, ada kan pakai dah peti gaji,
khung atet la na ma pulak pani ol limba matamda mau di pamcha pakila ba mite or su kalpai khal napati la na ma pa khal sama khana na ba ajaga mona chana ka ba ngal pa khanga lo sa ga nung simina ba masama kana ga yu hama matamda ji pakida ai pamba khate ni pian pa ru matang festival ni. It is a festival for plantation. We enjoy ourselves and we share our love. We want to promote our forefather culture. And through this bookie, we also share our love and merrymaking. Manipuri Senapati District Manung Channel Leba, Purul Haribum Pomsida, Sahi Kuding Letan Pangtokpa, Adundaba, Pauki, Heribu Festival, Aduki Matik, Nungiva Artrasianba, Adundu Festival Makali. Assume Festival Sina, Lamdamasida, Toidok Hendopa, Makal Makakia, Adunaba, Jahonga Hongnaba, Makogi, Apamokalgi Paukan, Makalkia Potolabo, Wakolkia Su Powdum Piri. Luinana, Atobo Wakalo Lamadana, Makogi, Atuno, Pamai Krukiagi, Makoi Maselgin, Sinuogi Marisu, Sauna. Makogi Tamnanabagi Kudong Sabasu, Assume Festival is in a Peter Benete. Aduna, a quick Kudimuna Makogi Tamzania Oiba, Mapum Krakata, Aduma Equinamami Tawa Tammi, Amasu Upangi. Aduna, a quick Kudimuna City, Pamui Fruki, Tamoy saying Amsung Aki to Zumbalatana, Pisakli, Angang the Gihauraga, Toidok and Dona Adunova, Alloeva, Miri Pok Kudimagna. Nasi the Mugda Pangtoliba, assume the festival as the Yabu Kudam, Equina Ui, Loina Landam Asigi, Equi Maite Sina, Yana Tana Tanavia than Sanariba, Mukna, Equi wrestling as Sisu, Makoi Mapomas Sanaba, Adumaba Tona Pangal Putopa, Masa Maringil, Adumaba Honabakanba, Amasum Makoi, Akanbagi Tona Pangaldo, Mapams the Equi Utupangi. Aduna, Equi Kudimana Makoi Tamzaning or Pibam Sibo, Howzik Equi Ying Matari. Paudum Jeriba, Muyama Singlisa, Times of Manipur Gidamakta, Purul, Adum Laba Yumthang River Nagal border. Paugimaktanate Brega Mamuk Luxury. Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afaba ising phanghanana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahausadagi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra sing da Subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription fee da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahum gi lupa chatre yankhai chahi gi oina lupa lising ahum khudong chaba si megi tarik kuntra fawgi manungda lobi ho contact tobiu 8257888737 email lamjingbakanglawwater@gmail.com Break matungda mayam mukha taram nokchari makhataba pau pizari Tengnopal district manung chanba Myanmar border da khundariba maring kanglup ki oiba mamangai degi chanaraklaba nga fabagi thauram yong Cyril traditional fishing festival nini chupna Myanmar border da laiba taret lok turel da pangthokre Myanmar border asida khundariba khulmari yong khul Cyril saisam Tangbong Khun amasung Cyril atauna sinba Yongkhul amasung Cyril khul anina yumbu oiduna pangthokiba tha asigi taramanga degi tarataruk fawba pangthokiba fishing festival aduda KSM Matthew Maring executive member TA and Hills Edishi Chandal Pia Maku Chinganglakpa Munmiling CH Mesil executive member Edishi Chandal KH Morung member Edishi Chandal M Morungsan member Edishi Chandal amasung MK Kofam convener More Town member ADC Chandel na mathang sit na thoiba mithong thauram mapu amasung akhanaba mithong lensing oina sarugyakhe festival asigi mapung oiba thauram sing oina Yongkhul Cyril Saisam Tengbong Kun amasung Cyril ataugi khunja singna taret lok turel gi anakpa umang singdagi yai thabada sizinaba uri makhal ani thiduna purakhe madugi tungda khunja singna yai sing adu pop na thugaikhe Tungda pop na thugaiduna mapun semlaba yai sing adu turel da puthaduna chanabigi oiba lining laisol pangthokduna
नुमिदांगी मतमदा खुंजा नुपा नुपी सिंगना ट्रेडिशनल ड्रेस सेतुना अमदी याई थाबगी इसई सक्तुना याई थाबगी थौरम पांगथोके नुमिदांग अथेंगबा फावबा खुंजा सिंगना याई थाबगी थौरम पांगथोके तुंगदा अहिंग अदुमा खुंजा सिंगना तुरेल मपालदा यारेक्तुना लैरबा मतुंगदा मथंगी अंगनबा अयुक्ता खुंजा सिंगना पुन्ना तुरेलदा nga khunba chatke खुंजा सिंगना खुंदुदा पुखलकपा nga सिंग अदु थोंगदुना खुंजा सिंग पुन्ना चामिनकी अमदी लेमहौबा nga सिंग अदुना तुरेल मपादा सगाई सादुना मखादा मई थारगा याइथोक्तुना खुल मरीगे खुंजा सिंगना येनदुना चामिनबना कुमई अदुगी मपुंग ओइबा सक्तम ओइखे थौरम अदुगी नुंगी ओइबा वाफम कया खुन अदुगी लुचिंगबा सिंगना फोंदोरखे हाना इपू इपाना तौबीरंबा असी मांगदनबा अदुना हौजिकसु अखोई खैतंग सामनबा अहल लमन लैरिङैदा अखोई हरोइबा नारोन असी अखोईगी नाटकी ओइबा अखोईगी ट्रेडिशनल असेंगबा असुंबा अमा अंगांसिंग हरोइबा अखोईसिना खंगबा ngamnanaba अखोईगी पुंसीदा नाटकी ओइबा थबक असी थादोकपा यादबा थबकने हाइबसी अखोई खंगलक्तुना तरे तुरेन असिदा मणिपुर की चिदाई सिदा लैबा असिदा पांगथोकसे हाइना अखोई कमिटी सेमलगा कमिटी ओइरबसु मसीगी लम असिगी मपु ओइना योंग सारेल हाइबा असे असिन मपु ओइदिना अखोईसे पांगथोकजबनी मांगैदा चटनारंबसे सही खुदिंगी याई थाबसी चटनबनी मसी हौजिकी मतम असिददे सही खुदिंगी से अखोई पांगथोकपा ngamdre अदुबो इपा इपुसिंगी हौरकपा मतमदगी हौदना ngasi फावबदा निंसिंगनबा ओइना अखोइना हारिबा फंक्शन असे nga याई थाबा nga फाबसे हौजे हौजिकतो पांगथोकतना लैरे याई थाबा हाइबा असे मतम अमदा अखोइगी निंगोन अमना खुन अमा मकन हाइना कौबा खुन अदुदा मयुम पानखेबा मतम अदुदा मंकत अदुगेदमक्ता सन पिरकपा अदु सन अदु याई अदुगी मरीना पुलगा पुखिबा हाइरिबा मरी असी कंखिबा मरमना इसिंग असिदा तिंगलाकपा मतमदा nga mayam सिखिबगेदमक्ता ओ मासी याईगे nga सिनबा याई ओइरमले हाइबसे अखोइ मयाम न खंगनरे मदुदे हौरकपने पाउगी मरक थाना ते ब्रेक अमगा मुक्लोगजरी ऐ बेमा एग्जाम पास तौबगे हरावगे दि लेतना उंग फमी दु करिगिनो तामोयगे स्कूल पुना तमिनरदी ऐ लाइक तमा तोगे हाय याइमा अमतंग आइखो नंगु खोइ इबेमगा लाइरिक पुन्ना तमिनबा तनब्रने ऐदे साइंस स्ट्रीम पामे अदुगा अखोइ इचनतोमिना आर्ट स्ट्रीम अदुगा मणिपुरदी साइंस का आर्ट्स का पुलप तमिनबा याबा अफबा स्कूल अमतसु लैते अखोइ इचनतोमिना आइगा पुलप समिना निंगना तौरिने बचौ हे करिगिनो ने हे नोय अदु वारी दुबा हा नोय अनि पुन्ना तमिनबा याबा स्कूल नीने आइना थिबा चलुरिसे इम्फाल एयरपोर्ट मनाक्ता लैबा चंगांगै उसिकोंदने एडवांस स्कूल ऑफ आर्ट्स एंड साइंस हाइदना अमा लिंखलेदना हारिबि स्कूल से एमआईएल की सब्जेक्ट खुदिमक लोइना तंबा यारे अदुइसु मतक्ता था अहुम खुदिंगी फ्री मेडिकल चेकआउट हे नंगु अदियाम फबा स्कूल अम फंगगा नचा अनिगी फॉर्म लौरक्त्रिदि करिगिनो ताचो ओइसु अपम मी नति कैदोरगे से फॉर्म लौरी एनहे ब्रेक की मतुंग मयाम बुम खना तराम नोक्चरे ngasi ayuk Jammu amadi Kashmir gi Pulwama district ki manung chanba Awantipora area da security force ki kangbuga lalhauba singa khothokna bada lalhauba ani hatkre security force ki kangbuna Pangjam amadi Awantipora gi akoiba mafam singda operation chathabada mafam aduda mangzauna na changjafam lauduna leiramba lalhauba singna security force tamna nongmai kapsilakpadagi maikai ani makta khothokna bagi thodok adu thokibani hairi Chahi humfudra mangarom surabi nupi ama mahak na punna laiminaba poktaba ayokpa machanipana phubadagi laikhidre tamthiraba thodogasi ngasi ayuk Uttar Pradesh ki Shami district ki manung chanba Gaurana village da thokibani thodogadu da chenari ba miyoi adugi maming Sudas kawe mahak police na fagat pagal loinana wahang pahang chathari hairi Masakang daba motorcycle tongduna lakwa miyoi ahumna miyoi ama maram leitana nongmaina kaptuna halamle ngasi ayuk Muzaffarnagar town da thokiba thodok aduda laikhidraba miyoi adugi maming Mohit kawe mahak khudakta manak nakba hospital da pukhatuna laikanana bohonake adum oinamak mahak Dr. Singna sire haina declare tawkibade aduda chenaba sing adugi manungda Sudas kauba miyoi amana masak khangba ngamkhibaga loinana fagatnaba thiri hairi
Ngarang Itanagar gi Paupum Pare district ki manung chanba Selel village da masakhangdaba masagi chahi 19 digi 18 fawbagi manungda leiba oigani haina thajaba leisabi ama nomaina kaptuna hatlamlaba matungda masa pumba mai thadoktuna hundoklamle tabada tu chuningai oiraba thodokasi ngarang Itanagar gi Paupum Pare district ki manung chanba Selel village ki main road amagi matai da thokibani Paupum Pare Police ki SP Pranab Tayal na phongdokibada asiba hakchang adugi kokta nongmai maru ama panbagi dakfam leibaga loinana hakchang gi saru chada maudra mai na chakhibagi dakfam leirami thodok thofam dagi nupi adugi salwar kamis amadi sandal taduna leirami asiba hakchang police na lokhalaga post mortem gi damang RKM high ski miren sangda thamkhre ngasi nungthil phongna kiba pauche singda kari kari maru oiba pau yaw kibagi habdo mayam puna miyeng taminasi Pandam Lok Sabha election matungda BJP ki chuksinaba lengaktagi NPF tokno firep lawkhre Bosem gi result lawthokre sada humdra mari point humphuma pal pass tawki pitambara gi bhumika na punnamak chonga humdra gi thoi phangduna ahanba position takhre International Museum degamai lena ahanba state level painting competition pangthokre School gi building sablo shindabadi mongsung ole Sushil Kumar Milan gi trawndo shuba mayek chat permit pangthokre maitai mayek asini 5 suba schedule da challabasu lenga asna sanjek te yahun nabadi honadri Milan pakhang bacheng hobui thorom pangthokre khongchat chatkre arul misi kota roi behira ye thokhibadi miyam na pot thuagi tawre tara homdoi phajinkhre kangla fa metric parikha gi phallaw thokre sad humdra mari point homfuma pan pass tawkhre pitambara school kwakathel gi bhumika samurai lekpam namakok oikhre tara homdoi shuba mayek chat pani sing numit thorom pangthokre yumga punba furniture dukal ama mai chakre aroi bada maru iba pawmu kana NPF Manipur State Unit na NBRN luchingba sarkar asida morally sagatpa karigumba nungaitaba leiraklagadi NPF ki president na lawba warep na aroibo oigani haiba warep lawkhre NPF ki headquarter da pangthokiba party asigi awangba thaki mifam na lawkiba warep adubu Manipur ki chief minister NBRN na taram na ukhre amadi Board of Secondary Education Manipur na lawba chahi asigi metric parikha gi fal lawthokre chada humputara mari dasmit taruk mapan pass tawkre pitambara English School kwa kaithel gi mahairoi bhumika samurai lakpam na ahanba position takre ngasigi oina matang asida Manipuri Paulo Sinjare paumiyeng tabiriba mayam punumapu ASHAPRIYA na mukana khurumjari